ꯏꯕꯦꯝꯃꯩꯁꯦ ꯀꯣꯔꯣꯅꯥ ꯂꯩꯕꯗꯒꯤ ꯆꯥꯎꯅ ꯇꯧꯕ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯃꯤ ꯃꯌꯥꯝ ꯇꯧꯔꯒ ꯑꯣꯏꯅ ꯆꯒꯨꯝꯗꯧꯔꯦ ꯌꯦꯟꯒꯤ ꯄ꯭ꯔꯤꯄꯔꯦꯁꯟ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯑꯕ ꯌꯦꯟ ꯌꯣꯟꯐꯝꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔꯁꯤ ꯂꯩꯔꯦ ꯌꯦꯡꯉꯣ ꯁꯤ ꯑꯅꯤꯁꯤ ꯈꯨꯊꯨꯝ ꯃꯥ ꯂꯩꯕ ꯈꯪꯉꯣꯏꯕ ꯁꯤꯅ ꯄꯨꯛꯂꯥꯎꯕꯤ ꯄꯥꯕꯨꯡꯅ ꯀꯟꯅ ꯁꯦꯝꯕꯤꯔꯤ ꯉꯝꯍꯥꯏ ꯃꯨꯀꯥ ꯉꯥ ꯉꯥꯍꯩ ꯉꯥꯅ ꯍꯧꯕ ꯉꯥꯛꯇ ꯇꯧꯕ ꯑꯁꯤꯅ ꯂꯥꯏꯒꯤ ꯑꯊꯦꯟ ꯄꯣꯠꯁꯤꯡ ꯂꯩꯔꯦ ꯒꯖꯔ ꯑꯣꯏꯅ ꯑꯣꯏꯔꯁꯨ ꯇꯧꯔꯁꯨ ꯌꯥꯏ ꯀꯩꯅꯣ ꯌꯦꯟ ꯊꯣꯡꯅ No, no, no. No, 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 no. ꯐꯖꯔꯦ 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 ꯍꯩꯃꯥꯅ ꯊꯕꯤ ꯅꯨꯄꯤ ꯃꯥꯜꯂꯦ ꯄꯨꯔꯥ ꯃꯃꯥꯅꯤꯅ ꯍꯋꯥꯏꯕꯩ ꯃꯉꯥ ꯊꯝꯕꯨꯗ ꯈꯥꯏ ꯆꯣꯂꯒ ꯂꯩꯕ ꯆꯨꯞꯄꯛꯀꯅꯨ ꯁꯤ ꯄꯄꯥꯗꯝ ꯌꯦꯡꯉꯨꯁꯦ ꯄꯄꯥꯗ ꯌꯦꯡꯉꯨꯁꯦ ꯑꯕꯦꯃꯥ ꯍꯦꯃꯥ ꯈꯣꯟ ꯈꯪꯉꯦ ꯃꯈꯣꯟ ꯈꯪꯉꯤ. ꯄꯄꯥ ꯊꯤꯔꯛꯏꯔꯣ ꯅꯪꯒꯤꯗ ꯈꯪꯉꯦ ꯑꯩꯅ ꯑꯗꯣ ꯅꯣꯛꯑꯦ. ꯄꯄꯥ ꯊꯤꯔꯛꯏꯔꯥ ꯍꯥ? ꯐꯖꯔꯦ ꯌꯥꯝꯅ ꯌꯥꯝꯅꯛꯑꯦ ꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯉꯥ ꯊꯣꯡꯕ ꯂꯣꯏꯔꯦ ꯉꯥ ꯊꯣꯡꯕ ꯄꯣꯠꯇ ꯅꯨꯡꯉꯥꯏꯕ ꯀꯣꯂꯣꯝ ꯂꯩꯔꯦ ꯅꯅꯥꯎ ꯂꯛꯅꯔꯨꯗꯅ ꯑꯁ ꯃꯥꯏ ꯃꯃꯤ ꯈꯨꯌꯦꯡꯗꯤ ꯀꯤꯖꯩ ꯁꯦꯁ ꯌꯥꯝ ꯀꯦꯔꯒ ꯊꯣꯛꯂꯛꯑꯦꯀꯣ ꯌꯥꯝ ꯅꯩꯀꯣ ꯈꯣꯏꯔꯝꯃꯕ ꯅꯠꯇ꯭ꯔꯣ? ꯈꯣꯏꯔꯝꯕꯤꯔꯗꯤꯅꯦ ꯀꯧꯔꯤꯅꯦ. ꯆꯥꯒꯤ ꯁꯨꯒꯤ ꯑꯐꯕ ꯄꯥꯏꯗꯕ ꯅꯥꯗ ꯌꯦꯛꯇꯕ ꯇꯧꯖꯕ ꯈꯨꯗꯤꯡ ꯃꯥꯡꯒꯣꯜ ꯑꯣꯏꯖꯕ ꯃꯍꯩ ꯄꯤꯖꯕ ꯃꯧꯅ ꯃꯥꯜꯂꯦ ꯀꯅꯥꯅꯣ ꯏꯁꯤꯡꯗꯤ ꯃꯄꯥꯅ ꯑꯣ ꯃꯄꯥꯅ ꯍꯥꯟꯅꯤꯡꯗꯣꯏꯅꯤ ꯑꯟꯇꯤꯁꯨ ꯃꯄꯥꯅ ꯍꯥꯟꯅꯤꯡꯗꯦ ꯑꯩꯗꯨꯗꯤ ꯑꯩꯗꯤ ꯑꯁ ꯃꯇꯤꯟ ꯑꯣꯔꯣ ꯇꯥꯔꯦ ꯇꯧꯏꯀꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯍꯥꯏꯖꯔꯅꯤ ꯋꯥꯍꯩꯗꯣ ꯑꯝꯇ ꯇꯥꯍꯜꯂꯣ ꯂꯣꯏꯅꯃꯛ ꯁꯨꯍꯜꯂꯣ ꯆꯥꯛꯇ ꯌꯥꯝꯅ ꯆꯠꯄꯗꯣ ꯑꯗꯨꯝ ꯑꯗꯨꯝ ꯁꯣꯜꯂꯒꯅꯦ ꯅꯪꯒꯤ ꯈꯨꯕꯤꯗꯨꯒ ꯑꯗꯨꯒ ꯑꯗꯨꯝ ꯄꯥꯏꯔꯒꯅꯦ ꯏꯜꯂꯣ ꯍꯥꯏꯕ ꯃꯔꯨꯗꯣ ꯌꯦꯡꯉ ꯁꯤꯡꯉ ꯑꯁꯤꯗꯣ ꯑꯗꯨꯕꯨ ꯌꯦꯡꯉ ꯁꯤꯡꯉ ꯇꯧꯒꯗꯕꯅꯤ ꯃꯔꯩꯗꯨꯗꯤ ꯊꯦꯡꯍꯜꯂꯨꯅꯦ ꯍꯌꯦꯡꯗꯒꯤ ꯅꯤꯅꯦꯒ ꯄꯥꯄ ꯌꯥꯝ ꯅꯛꯅ ꯎꯍꯜꯂꯣ ꯃꯥ ꯂꯥꯝ ꯐꯪꯅꯕ ꯀꯩꯅꯣ ꯂꯩ ꯃꯌꯥꯝꯁꯤꯕꯨ ꯍꯥ ꯃꯈꯨꯠꯇ ꯏꯕꯨꯡ ꯏꯔꯦꯅ ꯊꯝꯃꯣ ꯃꯇꯤꯟ ꯇꯥꯔꯦ ꯀꯔꯝꯕꯅꯣ ꯌꯦꯡꯉꯤꯗꯨꯕꯣ ꯌꯦꯡꯉꯦ ꯊꯥꯏꯅ ꯑꯩꯅ ꯂꯥꯏꯔꯤꯛ ꯂꯥꯛꯃꯣꯁꯦ ꯀꯔꯝꯕꯅꯣ ꯅꯪ ꯌꯦꯡꯉꯤꯗꯨꯕꯣ 인도코 이름니까 뭐 제 라무치 제 쿠투네네 남자라가니마 세세세 나한테 우파랑아 뜬다 뭐이구나 ngâm cuộc sẽ được cả chuyện này chỉ lùm thấp mà sẽ mang ngâm gì vậy Khoan còn là tờ ông rồi thì ngâm bên này làm có mà nó làm tôi
tỉnh tôi đấy tỉnh tôi đấy Ôi na rồi chị người ta đang đi. คุณลุงอะดูไปฉันรู้แน่ฉันรู้แน่ Sa thua cái ní con là địch tổ. cái nó không bay thì nó rất thật biệt Cây không bay chứ kìa. Mai mà con quay nó khá xinh nghe bạn. ôi nó xinh nhỉ mà ôi trời ôi nó xinh nhỉ Paro. Civil engineering paro na. Lôi thèn à chị xem. lôi tới Civil engineer mà số nó khá là tiếng là lôi búa. Lôi thèn à chị xem. papa nói đâu rồi sẽ ra đâu rồi sắm mà này Yeah. yên nó tiếng là lôi yên Yên là lôi tiếng là lôi. Macam tu bi Superman pakai lagi, Wonder Woman pakai lagi. Tiao. Kau. Tiao. Oi, peshaji kerapin pai ko. Oi. nó nghe Macam nanti tu, oi lama. Ah, cengeng, lupa tu ti. Hai tu tu. Ya. papa upin là gì nào vậy Hai jadi, siam jadi kau main tu ba. Xem na xem nyo na ba? anh đừng nói gì như thế luôn được không Oi, benar terus tu dia. Dah tu foto apa dia, foto apa dia. Ya ba. ở đây Mem ngasi di video je. Video video lo senjata si video nuai berarti like the view subscribe to view amasung share the view Bye bye.